Manipur hojik oiriba fivam maseda anoba langol amagi mapau puraduna kanglada ke hokiba December kundagi Manipur ki tampak ki district singda numit kun mathoi chopna chatkadaba Manipur youth lake MAYOL ke khongchat ngasi numit kun ni chanba numitta Manipur college ki lamtharaba matung wangkhai maihobam lekai da leiba lizard library ground da thongkhre kodung mamang fawba lakiba khongchat atuda tongan ba lekai singi mai ben singna lambi da thoklaktuna ikai khumnaba utkiba ga loidana taramna okay khongchat loi singaduna mafamadu da thungnaba matung mafam Maduda miyam makeup thoknaba amate wakal taminanaba mifamama pangthokhi mifamaduda Nambol El Sanoi College ke assistant professor Dr. Ningombam Srima socio-political commentator CH Bizoi Nongpok Lengak apan baluki president Y Mima amate writer Hareshwar Goswami Susarukyaki mifamaduga mani lainana socio-political commentator CH Bizoi na phongdokhibada Leibak amana lekha ta shilaklaba matamda lebak atu matomta hanjinaba lamsang khongchat ase pangthoknei Manipur gi leiriba fivam khabembam yaure haibadu yaure Manipur da thokliba problem yamkhre adumapo problem khudema ke solution thiduna leirabadi awaba oikani maramasena problem mayamasi punshinduna solution oiba yaba thisi hairaduna Manipurda Maharaj Garib Niwas na palingai matamda Kabo Valley Barak Valley amate Imphal Valley ahum asige mapu oirame Brahmagi ningthongna matamamada Manipurda loipot karam libane adubo ngasige mapalamdagi narola changlakhiba kuki militant singna fawba maitai furupta laknare hauzik ekhoi chatret square miles taki hendok na chatpangamdrei masidagi hendok tuna awang lamdana sekmaidagi makhadana palenlan pa yarakta basimak laibak thibane inengthau pamhaibana chahi lising chahum gi mamangda thanamba Manipur gi mafam amabu 700 square miles ta handarak pa haibasi ekoi siramdai khongfam amada lakjibra hainaso phongdokhi loinana Manipuri haiduna identity ma semba mathau tare Manipur kanabigi damak hainaso makhatakhi dandi march mayam chakhal padagi chai tara thare chap chana adugi matungda bharat nimtamba phange shine hoi long march na tawrise haibadi sangum da sum nairaga makhon tholopugi mawongda masina praja sing hoi mai ilga semakone sika umuk manana 1933 da China da yam changban long march am chake kilometer lising taramatri madana China da revolution kanna tawri moi kanglup ani munabagi Ada hujaki Chinagi long march ahan da mi la ama lani atni moidi aduna khawni mogi yeknaba nationalist kampuna tana dana moi hat ke tawda strategic retreat amoina maning halla chien masida kilometer lising tara chilne mi la amana horpon Chinese gi long march world ngasi yam phajana record lai Panthum yo matanda moi lising ni pan ka kan hinge lising mo dry thoy mai na ban hat khra lising try ni pan ka